आकाशवाणी इम्फाल वाहिंगबम राजेश ने पाव पाजरी आहनबदा मरोइबा पाव सेलथुंगी थबकसु पूरीबा मुख्यमंत्री नोंथोमम बीरेन सिंह सेनबा चही 2024-25 गे लुपा कोटी 5,940 की डिफिसिट बजेट मणिपुर विधानसभा ngasi पुथोक्रे मुख्यमंत्री नोंथोमम बीरेन हारी लांजेनरगिबा मियोइसिंगबु थबक पीगनी हाइबा स्टार्टअप एंटरप्राइज सिंगदा चादा 35 की सब्सिडी गा लोइना लुपा कोटी अमा फावगी सेलगी मतेंग पीरगनी वाटर रिसोर्सेस मंत्री अवांगबो न्यूमाइन हाइरी तुरेल मपांदा आइन युवांगदा युमकई साजिलेबसिंग तकथोकपा हौरे मखाताना तकथोकीगनी मुख्यमंत्री नोंथोमम बीरेन सिंह हाइरी राइजस्ता हौजिक सेल खाइबगी चनबी अमा लाक्लिबसी लाइबक थीबनी अमसुंग श्री लक्ष्मण प्रसाद आचार्य मणिपुरगी राज्यपाल ओइना ngasi वासक लौखरे मणिपुर विधानसभा गिंगसी अहोबन नुमित्ता सेल थुंगी थबकसु पूरीबा मुख्यमंत्री नोंथोमम बीरेन सिंह सेनबा चही 2024-25 गी लुपा कोटी 5,940 की डिफिसिट बजेट पुथोक्रे सेनबा चही असिगी ओइना अपुनबा रिसीट लुपा कोटी 53,915 ओइगिनी हाइना पारी बजेट असिदा ग्रोस एक्सपेंडिचर ना राज्य की कंसोलिडेटेड फंडगी लुपा कोटी 53,915 ओइनबा प्रस्ताव तौरी कैपिटल आउटलाइन लुपा कोटी 9,733 ओइगनी हाइरी जीडीपी ना लुपा कोटी 94,953 ओइगनी हाइना उल्ली सभादा बजेट अदु पुथोलदना मुख्यमंत्री हाई राज्य की रेवेन्यू की अमांगबसिंग मेंखटनबा केंद्र सरकारना रेवेन्यू लॉस की स्पेशल असिस्टेंट ओइना लुपा कोटी 5 पिरकी सेनबा चही 2023 एक्सटर्नली एडेड प्रोजेक्ट सिंगी फंड ओइना लुपा कोटी 555 की सेंफम थादोक पिरकी हारिबा सेंफम असि राज्यस्ता पाइखलिबा तोंगान तोंगानबा इंफ्रास्ट्रक्चर की थबकसिंगदा सेल थादबदा सिनाकी हाइना मुख्यमंत्री मखा ताकी राज्यस्ता तोलिबा इरांगा मरी लेना लांजेनदुना लेरिबा मियामगिदमक पाइखटपा थौरांगसिंग पल्लदुना मुख्यमंत्री हाई रिलीफ कैंप सिंग सानबा वन टाइम स्पेशल असिस्टेंट ओइना लुपा कोटी 5,59,000 की रिलीफ पैकेज अमा केंद्रना पिरकी लांजेनरगबा इमुंग मनुंगसिंगी टेम्पररी शेल्टर 3,000 सानबा लुपा कोटी 1,95,19 की स्कीम अमसु केंद्रना एप्रूव तौरकी लुपा कोटी 2,95,95 की सेंफमना रिलीफ एंड रिहेबिलिटेशन की स्कीम सिंग चलाइनबा एप्रूव तौरकी लौमी सिंगीदमक कंपेंसेटरी पैकेज पीबगी स्कीम की मखादा लुपा कोटी 19,900,000 एप्रूव तौकी मसिगी मनुंगदा लुपा कोटी 19,940,000 थादोक्रे हारिबा सेंफम सिंग असि अपुनबा लौमी लिसिंग अहुम चनिमरी मरफुहुमदोइदा येंथोक्रे थौरांगसिंग असिगा लोइनना स्कीम for complementary nutrition and personal hygiene amasung hingsana solaba jilla singda IT servicing pibagi thorang yauna relief camp te laiba miyam gi punsi mehing phagarana television set sing thamba amasung tongan tongan ba thorang kya paikakre haina mukhyamantri na phongdokki Siri Biren Hai, Hogsik Toliba Irang Asda Laikidraba, Natraga Soklaba Mioy Singda, Raja Sarkarna, Keti Puron, Pinabagidamag, Lupa Koti Taragi, State Corpus Fund, the Thamkre, Amaramda Relief Camp the Lady Basing, Zang Naina Masagi Sentok Lainabagidamak Sarkar Asina, Chief Minister's Enterprise and Skill Scheme, Special Support to Successful Startup and Entrepreneur for Employment of IDP Haiba Thorang Asisu Hogdokle. Thorang asigi makada lanjenergiba mioi singbu makoi makoigi enterprise singda thabak pigani haiba startup singda chada 35 gi subsidy ga loinana lupa koti ama phawgi sel gi mateng pigani Amarom nupi da tokwa crime sing thelanaba lupa koti manga khaktuna thamle loinana senfam asi nalsa scheme for compensation to victims of crime against women gi makada khudaki oiba mateng pinabagidamak Manipur State Legal Services Authority da sinakre hari Raijasta len taba amadi ising isauna thoonkiba amang atasing sarkar asina yengseli haiba wafam thamladuna mukhyamantri na hai len amang ata thoonkraba yum singda state disaster relief fund gi sempam sing sizinaduna jinga sing enthoki masida sunatna ising isauna awaba mayok na hankiba yum thong singda ahanba phase gi oina lupa lising tara pire Sarkar asina paikhaliba tongan tongan ba thorang kya gi matang dasu mukhyamantri na ngasigi mifam aduda thamki Singi lamsingda paikhaliba amadi paikhakadaba chakot thorang sing low singu power amadi sana khonabagi matangna singba tongan tongan thorang singi matangna su mukhyamantri na sabhada maki warol piki Water Resources Mantri Awang Bo Nimain Hairi Turel Mapanda Aingi Wangmada Yumkai Sajiliba Sing Taktok Pahaure Makatana Taktok Lagani Wapamasi ngasi Manipur Bidhan Sabagi Wang Paukhom Matamda Birodi MLA
K Ranjina Hanglapa Wanga Marilena Siri Awangbu Numaina Pongto Kibani Mantri Nai Hangang the Gilong Power the Labor Impal to Relgi Mapam Sani Yang Kai Tarukta Angi Wanga Yung Kai Sajin Batenare Manipur Floodplain Joining Act Lishing Machamapan Humudran Nipangi Makada Yang Sinduna Ain Kaina Sajaliba Sing Taktok Naba Honari Ek asigi makada turel gi mayai digi meter yangkai manga amasung turel torban digi meter taruk karigumba makal amatigi yum kai sing sajin ba yadi haiba yauri sarkar asina ain kaina sajileba sing takthokpa haurakli imphal gi namdulong da leiba naga nala gi saruk sing da sajilamba sing takthokpa haure lemawriba mafam sing kupna yengsilaba matungda taktoklagani haina mantrina makhata ki Veterinary Bibaki Matanga Andro Kendri MLA Thanglabjum Syangkumar Hanglapa Wahang Amagi Pakumda Bibak Asigi Mantri Kasim Basum Hai Raijasigi Oina Veterinary Bibakta Dr. Gi Sanction Post Asi Sama Humpu Humdoini Adubu Hauji Hokjumaki Oina Dr. Samaga Ahum Lady Bibak Asigi Apun Bastap Lisingani Subna Nipumatoi Legadabagi Manungda Subnatigi Stap Samapan Marputaruk Kak Lady Adumapu Lady Bastap Kara Asina Manung Hanjima Mapam Sing Pauba Yoksinduna Mato Taba Tabak Sing Paikatuna Lakli Amaromda Bibak asina hangdokiba mobile unit vehicle gi matengna kesam ahumlom yengsinba ngamkhre loinana haukiba Mars thadagina hauju phawbada yumde yopa sasan lising humpu mangarom tika thadokre Union Territory PU haiba dabi togduna haukiba June kunmarida raija sigi tongan ba jila singda chakiba miyangi khongchat adubu senbada lusing liba sing sarkarna yengsinbagi thabak chathari haina Mukhyamantri Nongthomam Birena phongdokre Wafam asing asi chathagi Manipur Vidhan Sabha mipamgi wahang pauking matamda Birodi MLA K Ranjina hanglakpa wahangi pakumda Siri Birena phongdokkibani Mukhyamantri Nahai Satkiba Miyangi Khongchat Adu Hena Chokthoroktingaida Security na Akanba Miyang Changduna Pamdaba Thoktok Thonkide Khongjak Adu Sakani Haiba Hana Pau Phanglabasu Sangbidhana Piba Hak Leibana Ahenba Thabak Lokhatkidabani Amaromda Raijasigi Pangthoktuna Leiba Panchayat Mikhal Pangthoknaba State Election Commission Matam Hek Leblakpa Ngaidi Haina RDNPR Mantri Yumnam Khemchan Hari Birodi MLA K Megachandran Hanglakpa Wahangi Paukumda Sri Khemchan Hai Panchayat Mikhal Pangthoktabana Thengnariba Khudong Chadaba Sing Sarkarna Khangi Mikhal asi Pangthoknaba Honaduna Laklabasu Raijasida Thokliba Irang Asina Maram Oiraga Pangthokpa Ngamdana Laki Adubu Raijagi Mantri Mandol Mipamna Kupna Khanaraba Matumda Lakaduriba September Thada Mikhal asi Pangthoknaba Warep Logduna State Election Commission da Thakiba Leire Haina Magna Makhata ki Karamba matamna Mikhal asi pangthokadagi haibadri commission asina matam hek lepbaga khangba ngamlagani haina Siri Khemchana phongdokki tabiriba pawasi Akashbani Imphal legini Mukhyamantri Nongthomam Biren Singh Hairi Raijasida Hojik Sel Khaibagi Chanabi ama lagiba si laibak thibani Manghai Manipur Khangawdana tholakiba irang asida miyam na lising thoraktuna security na laksinba ngamdabagi phibam leiki amasung thohaningdaba thokdoksing thokre Manipur Vidhan Sabha da Raijapagi Basan Thagapagi motion khanabagi paukhum piraduna Mukhyamantri Nahai Raijasida tangdu leitadabagi phibam ama lakpadawna tawriba asi laibak thibani sel khaiba mi phabana chingba thokdoksing thorakpa asi haksinna lawbaga loinana kanna nanda tawri haina mahangna makhata ki Mukhyamantri Nahai Birodi Lusingba Rahul Gandhi na Raijasda laglamba adu thaganingaini adubu mahakna Mukhyamantri ga unaningdrabasu Raijagi Chief Secretary ga unaduna irang asi loisanaba wafam kya khanaramba yabani Shri Biren Hai Lok Sabha Mikhal mamangda Pradhan Mantri gi mayokta social media da paktaknana campaign chathagiba adu laibak thibani Manghai Pradhan Mantri na Lok Sabha Mikhal mamangda Manipur ga mari lenaba wafam kya rak phongdokkiba laikre Ikon konboina sahi asigi July 13 da budget mipamdasu Manipur gi matangda wafam kya phongdokki Raijapagi Basan Thagapagi motion khanabada saruk yaroduna Birodi Lusingba Okram Ibobina Raijapagi wafam aduda palamdaba saruk khara putholadun hai lanjenaduna leiriba miyam karama matamda masa masagi mayumda lehenba ngangadagi habigi wafam palamdaba asina maram oiraga maki warol adu amuk ana semdo haningi Amaromda Raijasda Jila Amaga Paunaba Ngamdabi Pibam Ladibasi, Karamba Pabaina, Kohan Gadagi Haba Wapam Yauna, Mantri Ani Yauna, Emile Tara, Vidhan Sabagi Mipam Yaudribasi, Yahon Nabagidamak Wari Wata is Habagi Tanza Ama Launa Wapam, Mahaki Basanda Pankide. Department Information Technology Manipurna MICL Tech Kusamaduna Skill Development Training Program among asi AISECT Thawal Okrom Wang Matabada Pangtokre ICL Tech B Manipur Haina Mingthonba asi class 12 loiraba Mairoisingda IT gi lamda thabak phangnabagi pandamda pangthokpani hari Manipur da ahanbo oina Caterpillar Slug Makalama Nauna Pangle Slug Makalasi CAU Infagi College of Horticulture gi Assistant Professor Dr. Rojit Thangdamna Thengnarakpani hari Hari Slug Makal asi Haino Pungton Lisina Singbada Pangi hari
थबक्तगी पोथारबा IAS ऑफिसर T Ranjit Singh Manipur Staff Selection Commission की chairperson ओइना हापक्रे महांगना फम्मसी सही अहुंगी ओइना पुगनी हाइना राज्यगी चीफ सेक्रेटरी थोपा चेरोल मना खंगलकली United Progressive Adults Association UPANA ahumsuba ampha kap laure artificial tap khumalampak ngasi sanaki final da UPANA angtha FC bo panjal mari ani da thoiki Akashbani Imphal gi pau tabili Sri Lakshman Prasad Acharya Manipur gi Rajyapal oina ngasi wasak lokre Imphal gi Raj Bhavan ngasi ayu pangthokpa chinglemlaba thoram amada High Court of Manipur gi Chief Justice Siddharth Midulna Sri Acharya bo thabak paibagi wasak loki thoram aduda Mukhyamantri Nongthomam Biren Singh Mahaki Mantri Mandal gi Miyoi Singh MLA Singh Rajniti gi Luchingba Singh Civil amasung Police gi makok thongba official Singh saruk yaki tunga paumi singh wari sanabada Rajyapal Sri Lakshman Prasad Acharya hai mipum khudimak afaba wakhal da khanba tangai phade athuba matamda Manipur mahoksa gi ingtapa pibam hanjillakani haina mahangna thajaba phongtoki Sri Acharya ngarang Assam gi Rajyapal oinasu wasak laukibani Lok Sabha da ngasi Civil Aviation Mantri K. Ram Mohan Naiduna di Bharatiya Bayuman Bidhayak Lisingani Kunmari Puthokre Biladu Putholaduna Mantri Nahai Aircraft Act asi Lisingama Chamapan Kuntra Maridagi Chanarakpani Masida Sendok Senjin Kayamarum Taukre Maduda Chamam Nabaleba Sing Kohnaba Ngasigi Bill asi Puthokpani Bharatiya Bayuman Bidhayak Lisingani Kunmarina Kendra Sarkarda Aeroplane Laitok Lisin Tauba Mong Matok Semba Aeroplane Saba Leiba Yonbagi Shakti Piri Bill asina karigumba aeroplane accident natraga thokdok ama thorpa matamda thijinbagi shakti adu piri Amaromda Communication Mantri Jyotira Aditya Sindhyan hai lisingani kulumdoi kunmarigi oina 5G spectrum nilam lawda sarkar lupa koti lising taramathoi chahum nipu henbagi senpam revenue oina karaki wapamasi ngasi Lok Sabha da mantrina phongdokkibani Delhi gi coaching center amada UPSC की परीक्षा थागद महिरोय अहुम सिखिबगी मतंगदा ngasi Delhi High Court Aam Aadmi Party na lusingba sarkar amasung Municipal Corporation of Delhi bu kanna chaikhre Court hai arem apa pambadagi tax khongotrabadi asigumba khudongtiba thogdok sing tholokpa tabani thogdok adu criminal negligence mayek laraba khudamni hanasu court na haiki Kendra ki Health Secretary Oiramba Priti Sudanbo Union Public Service Commission UPSC ki chairperson oina hapkre mahak hayengdigi thabak puba hauragani Dr. Manoj Sen gi mahut mahakna sillagani Kerala ki Wayanada Singling haibadagi sikiba mi masing chama humpu manga sukre mi kanbagi thabak tawriba singna ngasi munda kaidagi haksang kayamarum phangle Malapuram jila ki Salia Turel degisu haksang sing lokatnaba honari haujiksu haksang kya phumjinduna leiramgani haina panari Paris Olympic badminton sanroi Lakshya Sen amasung PV Sindhu nupa amadi nupi gi singles ki round of 16 changkre meter yankai gi 3 position rifle event ta Swapnil Kalanste final changkre aroipada maroiba pau amuk Sel thungi thabaksu puriba Mukhyamantri Nongthomam Biren Singh na senba sahi lising ani kunmari kunmanga gi lupa koti lising chama kuntaruki deficit budget Manipur Vidhan Sabha da ngasi puthokre Mukhyamantri Nongthomam Biren hairi lanjenaraliba miyoi singbu thabak pigani haiba startup enterprise singda chada kuntra mangagi subsidy galonina lupa koti ama phawgi sel gi mateng piragani Water Resources Mantri Awangbo New Mine hairi Turel mapanda ain gi wangmada yungkai sajiliba sing takthokpa hore makhatana takthokigani Mukhyamantri Nongthomam Biren Singh na hairi Raisa Hojik Sel Khaibgi Chanaba ama lakliba si laibak thibani amasung Sri Lakshman Prasad Acharya Manipur gi Rajyapal oina ngasi wasak lokre Paulo Jare